Matam sangna pikliba machabu nungsina pamba phangjadrabi langlengi apokpi yumda nongmata oirasu thuroknaba bara phawba lehaudre B Barawa Cancer Hospital Guwahati da kapna maichak khanglibi langlengi apokpa kisan amadi apokpi anigi matau ubada aikhoisu mittagi pirang sinthaki lambi gi nakalda yarekpagi pibamda lairaklaba kisalgi leijaramba malchang kaithokpa khaknatana loina bigi aunpot yaujarak pasana lupa washing machine upu kangthol phawba yonthokduna machagi damak honarabasu kemo marira kaptuna thataret amaga hospital asida leiba tari Lairaba imung da poklubana imung manung mari mata khudingdagi mateng toina lobadagi ngasidi hangphamsu amatta lehaudre sahi ahum phadriba machabu tha mari hena hundoklamagi maisha marakta tamthiriba cancer gi machak khanglibi machanupi langlen bu kaningbagi wakhalda upai leitraba mama mapa animang asidi lambi da thoktuna achat awuktagi paisa nirege haibagi wakhal phawwa leire phibam sida langlen gi apokpa kisandi mahakum awaba taraba manipur dagi lakpa miyoi kun gi mathakta mateng pangkhre Masigi akhanaba paudong kholda taminarasi lupa chamwangi mapu oiba ngamdraba miyoi amana miyamgi mateng su leptana pangli Cancer maming sikak tabada tu chungi layeng na sokchilakpa anabgi hakchang phibamgi mathakta layeng manasu hena potlum hapli Masigi video sida khangminasi nisha chaba chinjak ludaba khakta cancer thoanbra sel leijadaba amana karamna cancer layeng gani amadi manipur gi mapanda layeng daba yararo helaklabadi leijadaba imung singi upai karino wahang sigi paukum RK production na Guwahati da phangjaki Rasan card paiba miyoi singi imung singda cancer naba yaurabadi video asina khwaidigi chawba mateng oigani imung singduda video sigi link soidana share tawbiyu ICMR gi report matung inna nupa tara amadi nupi nipan khudingi cancer patient ama yauri Masingsi India gi oina Kerala dana khwaidigi wangli North East gi oina di Assam ni Manipur gi oina yenglagana Purup suna tariba Imphal East amadi West na iwang wangli khwaidigi common oiriba cancer makhansina lungs cancer na oiri cancer nariba miyoi singi marakta tobacco gi potlam hainadaba nupa gi changna chata kunthra ni nupi singna chata tangkhai ni punna yenglagana cancer patient saruk ahum thokpagi saruk ama masa overweight oi saruk amana hypertension leigalli hypertension gi changchi nupa dana hena ui Haujik maki oina Manipuri nupa lising ahum chatret amadi nupi lising mari chamngamu cancer ga lanthengnari cancer lena dagi cancer gi layeng manasu hena sathiri bani miyam sigi chada tara khaktana asigumba medical insurance longnai haiba yai nariba ayambanadi mayumgi areiba malchang khuding kaithok yonthokhtuna layeng naba ngaktani ngallingai matamda khangdok haudabanasu laina layeng da matam sel dama ama changba khaknatana punchi ayamasu manglibani Matang sida pharmacy phamba yauba amadi ben khongba chatpana chingba afangba thabak tawjarakpa kisangi machanupi ahal langlen ngasidi bon cancer gi maisha khangli imungi leijaramba malchang ayama yonkhre ikai iki thadoktuna mateng kayasu nijarure angamba singna mateng pangbirakpasu yaukhre aikhoisu ahanbada icha langlen gi nungsiba saktam urubada khanghaudana mittagi pi takhi nungsiraba icha gi ningaidraba saktam mitta sangsang adumak uduna haujiksu lairi Upai leitraba langlen gi apokpa kisan Jenims amadi Rims tagi Dispur Hospital phawbada lupa lakh ani makai hena loikhre Upai leitraba kisan na langlen mama gi output ta yaujarakpa washing machine amadi kangthon yauna sana lupa khuding ma kaithokre maduna su konaraktabadagi kisan gi khangna chanaba marup mapangsinda haijanurjabadagi lupa lising 13 muki mateng phangjaki miyam gi mateng gi damak Facebook ta thaga charubada nungsibiduna punna lupa lising 3 muk tongan ba miyoi singna pangbirakhi Sanfam kharaduna tamthireba laina sibu layeng badi yadabana kisan ngayakta laitaba ngamjade machabu phaningbagi mayai na ngauraba kisan manipur dagi Guwahati da lakpa miyoi sing amadi lambi achat awok sing dagi paisa nirege haina chapyungna khanki mikup tuda barathi dana lainaba mafam ama phangjaki government ki B Barawa Cancer Institute su thengnajaki sor kitang sangna hondorokpa mikupta hidak langthaki changliba paisa gi damak haifam tofam lairaktabana lemhoriba almira amadi dressing table su yonthoknaba mi kanna thiri Phibam sida kisan awaba taraba miyoi kya dasu mateng pangma lephaudri cancer gi chaina phanglaba Guwahati da layeng balakpa miyoi kun gi mathakta paisa tingdana laifam chapam mahakna lambi takpi khre Manipur gi cancer layeng balakpa loli khangdaba miyoi kya bosu mahakna lamjing biri hayeng irai numit January 19 ta langlen operation tawragani haujik phawbada kemo anira kapkhraba langlen operation matung dasu kemo marira kapkadabani Hospital asigi kat paiduna layeng sen tingdrabasu hidak langthak amadi ahenba chana thaknabada changadaba paisagi khallubada makhol di thokta kisan thamoi shokna lehauri RK production ga unajaba numitta kisan gi makhutta sunatagi lupa chamri khak lehawi langlen khuuda tawba bon cancer oibana operation tawrabadi pharakpagi chang asuki matik wangli matang sida sahi nipan khakta ngairibi hairoktagi laisam langlen chanugi apokpo kisan gi wari matek amatang taminasi jenim samay x-ray lawraga x-ray lawraga doctor hida ani ire painkiller amaga dagi calcium amaga
ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯉꯦ ꯑꯗꯩ ꯈꯤꯇꯪ ꯄꯣꯝꯕ ꯍꯧꯔꯛꯄꯗꯒꯤ ꯔꯤꯝꯁꯇ ꯑꯣꯏꯅ ꯆꯠꯂꯦ ꯗꯥꯛꯇꯔ ꯁꯟꯖꯤꯞꯅ ꯌꯦꯡꯉꯦ ꯑꯗꯨ ꯔꯤꯝꯁꯇ ꯆꯠꯄꯗ ꯍꯞꯇꯥ ꯑꯃꯨꯛ ꯑꯗꯨꯗ ꯂꯩꯈꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯊꯥꯏ ꯑꯗꯨ ꯊꯥꯔꯒ ꯄ꯭ꯂꯁꯇꯔꯁꯦ ꯈꯨꯎ ꯁꯤꯒꯤ ꯐꯩꯒꯟ ꯃꯊꯛꯁꯤꯗꯒꯤꯅ ꯈꯣꯡ ꯃꯈꯥ ꯐꯥꯎꯁꯦ ꯄ꯭ꯂꯁꯇꯔ ꯇꯧꯁꯜꯂꯦ ꯄꯨꯟꯅ ꯍꯩꯖꯜꯂꯦ ꯑꯗꯣ ꯍꯩꯖꯟꯕꯗ ꯈꯣꯡꯒꯤ ꯂꯦꯡꯕ ꯈꯣꯠꯄ ꯌꯥꯗ꯭ꯔꯦ ꯍꯩꯖꯜꯂꯒ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯑꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒ ꯂꯥꯛꯑꯣꯅ ꯑꯗꯨ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄꯗ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯄꯣꯝꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯑꯕꯅꯤꯅ ꯄꯣꯝꯐꯝꯁꯨ ꯂꯩꯇ꯭ꯔꯦꯕ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯈꯣꯡꯕꯤꯐꯥꯎ ꯌꯥꯝ ꯄꯣꯝꯈꯠꯂꯦꯕ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯗꯩꯗꯤ ꯑꯁ ꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯒꯨꯍꯥꯇꯤꯗ ꯑꯣꯏꯅ ꯄꯨꯔꯒꯦ ꯒꯨꯍꯥꯇꯤꯗ ꯑꯩ ꯈꯪꯅꯕ ꯗꯥꯛꯇꯔ ꯑꯃ ꯂꯩ ꯈꯪꯅꯕ ꯍꯥꯏꯔꯦ ꯑꯩ ꯃꯃꯥꯡꯗ ꯁꯤꯗ ꯐꯥꯔꯃꯥꯁꯤ ꯌꯥꯎꯔꯝꯕ ꯗꯤꯁꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯗ ꯃꯥꯅ ꯄ꯭ꯂꯁꯇꯔ ꯇꯧꯁꯟꯕꯗꯤ ꯌꯥꯔꯣꯏꯌꯦ ꯈꯔ ꯊꯨꯅ ꯄꯨꯒꯦ ꯄꯣꯔꯛꯑꯣꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯄꯨꯔ ꯆꯠꯂꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯂꯩ ꯉꯝꯗꯕ ꯀꯞꯄ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯗꯤꯁꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯣꯔꯛꯑꯦ ꯑꯉꯥꯡꯁꯦ ꯑꯗꯨ ꯄꯣꯔꯛꯄꯒ ꯃꯥꯒꯤ ꯄ꯭ꯂꯁꯇꯔ ꯇꯧꯕꯗꯨꯗꯤ ꯍꯥꯟꯅ ꯀꯛꯈ꯭ꯔꯦ ꯗꯥꯛꯇꯔꯅ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯋꯦ ꯄ꯭ꯂꯁꯇꯔ ꯇꯧꯁꯜꯂꯦꯅ ꯑꯗꯨꯒ ꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯃꯣꯏ ꯀꯩꯀꯩ ꯇꯦꯁ ꯅꯨꯡ ꯇꯧꯕꯗꯤ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯒ ꯊꯥ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯗꯤꯁꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯕꯥꯏꯑꯣꯞꯁꯤ ꯂꯧꯕ ꯈꯣꯠꯄ ꯉꯥꯏꯕ ꯈꯣꯠꯄ ꯇꯧꯕꯗ ꯀꯣꯟꯅ ꯕꯥꯏꯑꯣꯞꯁꯤ ꯂꯧꯔꯒꯗꯤ ꯃꯥꯒꯤꯁꯤ ꯇ꯭ꯌꯨꯃꯔ ꯌꯥꯎꯋꯦ ꯈꯣꯠꯂꯦꯗꯣ ꯈꯪꯉꯦ ꯑꯗꯣ ꯈꯪꯕꯗꯒꯤ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯈꯤꯕꯅꯦ ꯁꯤꯒꯤ ꯕꯤ ꯕꯔꯋꯥꯁꯤꯗ ꯕꯤ ꯕꯔꯋꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯊꯥ 2 ꯈꯤꯇꯪ ꯍꯦꯜꯂꯦ ꯃꯥꯒꯤ ꯀꯦꯟꯁꯔꯅꯦ ꯈꯪꯕꯗꯒꯤ ꯀꯦꯃꯣꯁꯨ ꯀꯥꯞꯄꯦ ꯀꯦꯃꯣ 2ꯔꯛ ꯁꯨꯔꯦ ꯀꯥꯞꯄ 2ꯔꯛ ꯍꯥꯏꯗꯤ ꯃꯣꯏ ꯁꯔꯀꯜ 1 2 ꯂꯩ ꯁꯔꯀꯜ 1 ꯂꯣꯏꯈ꯭ꯔꯦ ꯀꯦꯃꯣ ꯑꯍꯨꯝꯅ ꯃꯣꯏ ꯁꯔꯀꯜ ꯑꯃ ꯁꯥꯕ ꯃꯥꯜꯂꯦ ꯑꯗꯣ ꯀꯦꯃꯣ 3 ꯀꯥꯞꯄꯒ ꯃꯊꯪ ꯊꯥ ꯑꯃ ꯂꯩꯔꯒ ꯀꯦꯃꯣ 3 ꯀꯥꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤꯗꯣ ꯊꯥ 2 ꯁꯨꯔꯦ ꯍꯧꯖꯤꯛ ꯀꯦꯃꯣ ꯑꯃ ꯀꯥꯞꯄꯒꯤ ꯃꯇꯝꯁꯨ ꯌꯧꯁꯜꯂꯦ ꯑꯉꯥꯡꯒꯤ ꯂꯥꯏꯌꯦꯡꯕꯩꯁꯨ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯄꯩꯁా ꯂꯩꯔꯝꯕꯁꯨ ꯄꯨꯟꯅ ꯂꯣꯏꯈ꯭ꯔꯦ ꯑꯇꯩ ꯌꯨꯝꯒꯤ ꯃꯥꯟ ꯆꯥꯡꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯟꯅꯁꯨ ꯑꯩꯈꯣই ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟ ꯐꯠꯇꯕ ꯌꯨꯝꯗ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯐꯥꯎ ꯌꯣꯟꯈ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯕꯗ ꯀꯣꯟꯅꯗꯕꯅꯤꯅ ꯄꯩꯁꯥꯗꯣ ꯆꯥꯎꯔꯥꯛꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯅꯗꯨꯝ ꯌꯥꯝꯃꯦ ꯆꯪꯉꯤꯁꯦ ꯌꯨꯝꯗ ꯂꯩꯕ ꯃꯥꯟ ꯆꯥꯡꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯀꯥꯏꯔꯦ ꯑꯗꯨꯝ ꯀꯥꯡꯊꯣꯟꯁꯨ ꯑꯃ ꯌꯣꯟꯈ꯭ꯔꯦ ꯎꯄꯨ ꯑꯃꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯁꯨ ꯑꯩ ꯌꯣꯟꯒꯦꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯃꯃꯟꯗꯣ ꯑꯗꯨ ꯄꯤꯌꯣ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯩ ꯃꯌꯥꯝ ꯑꯃ ꯋꯥꯡꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯎꯄꯨ ꯀꯥꯡꯊꯣꯟꯒꯁꯤꯗꯤ ꯃꯤꯁꯨ ꯂꯣꯏ ꯂꯩꯅꯕ ꯄꯣꯠꯅꯦ ꯀꯥꯡꯊꯣꯟꯗꯨꯃꯗꯤ ꯍꯥꯏꯅ ꯂꯧꯈ꯭ꯔꯦ ꯑꯗꯣ ꯎꯄꯨꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯗꯨꯗꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯃꯟꯕ ꯄꯣꯠꯅꯤꯅ ꯃꯤꯅꯁꯨ ꯀꯌꯥ ꯄꯥꯝꯅꯗꯦ ꯑꯗꯩ ꯃꯃꯜ ꯃꯊꯨꯝꯗꯨ ꯑꯗꯨꯝ ꯆꯥꯟꯅꯗ꯭ꯔꯕꯅꯤನ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯅ ꯍꯥꯏꯕꯅꯦ ꯑꯗꯨ ꯂꯧꯕꯤꯅꯕ ꯃꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯇ꯭ꯔꯦ ꯄꯩꯁా ꯆꯪꯉꯤꯁꯤꯗꯤ ꯑꯗꯨꯝ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯗꯩ ꯍꯧꯔꯦ ꯗꯤꯁꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯁꯤꯗ ꯗꯤꯁꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯩꯁꯥ ꯆꯪꯉꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ ꯍꯥꯏꯗꯤ ꯂꯩꯐꯝꯗꯨꯁꯨ ꯑꯩꯈꯣꯏ ꯕꯔꯥꯗ ꯂꯩꯕꯅꯤꯅ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯂꯩꯈꯠꯂꯛꯄꯅꯤꯅ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯦꯁꯁꯨ ꯌꯥꯝꯃꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯆꯪꯉꯦ ꯑꯌꯥꯝꯕ ꯗꯤꯁꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯀꯥꯟꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯛ 2ꯃꯨꯛꯇꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯐꯥꯔꯃꯥꯁꯤ ꯌꯥꯎꯔꯝꯕꯅꯤꯅ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯄꯩꯁా ꯂꯥꯛ 10 ꯀꯨꯟ ꯑꯗꯨꯝ ꯆꯪꯅꯕꯅꯦ ꯑꯗꯣ ꯀꯣꯟꯅ ꯁꯤꯒꯤ ꯕꯤ ꯕꯔꯋꯥꯁꯤ ꯁꯤꯗ ꯑꯁꯥꯝꯗ ꯂꯩ ꯍꯥꯏꯕꯗꯨ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯁꯤꯗ ꯆꯠꯂꯦ ꯕꯤ ꯕꯔꯋꯥꯁꯤꯗ ꯂꯥꯛꯈꯤꯕꯅꯦ ꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯄꯩꯁꯥ ꯈꯔ ꯑꯗꯨꯝ ꯃꯄꯥꯟꯗ ꯍꯤꯗꯥꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯈꯔ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯈ꯭ꯔꯦ ꯑꯉꯥꯡꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯏꯟꯀꯝ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯔꯦꯁꯟ ꯀꯥꯔꯗ ꯇꯧꯔꯒ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯀꯥꯔꯗ ꯑꯃ ꯐ꯭ꯔꯤꯗ ꯁꯥꯏꯌꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯑꯒ ꯂꯩꯐꯝ ꯈꯣꯠꯐꯝꯗꯨꯗꯤ ꯕꯔꯥꯗ ꯑꯣꯏꯕꯅꯤꯅ ꯕꯔꯥꯗ ꯅꯨꯃꯤꯠ 5 10ꯅꯤꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯗꯨꯝ ꯂꯩꯐꯝꯁꯦ ꯂꯩꯔꯛꯇꯕꯗꯒꯤ ꯑꯗꯨꯝ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯀꯩꯗ ꯂꯦꯛꯄꯒꯤ ꯆꯥꯟꯁ ꯐꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯁꯤꯒꯤ ꯗꯤꯞꯁꯤꯀꯥꯒꯤ ꯀꯩꯅꯣꯁꯤ ꯍꯦꯜꯞ ꯗꯦꯛꯁꯤ ꯊꯦꯡꯅꯩ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯍꯥꯏꯕꯤꯔꯛꯑꯦ ꯐꯖꯅ ꯐ꯭ꯔꯤꯗ ꯁꯤꯗ ꯂꯩꯕ ꯌꯥꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯗꯤꯞꯁꯤꯀꯥꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯗꯃꯤꯠ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯀꯦꯃꯣ ꯀꯥꯞꯄꯒꯤ ꯑꯦꯗꯃꯤꯠ ꯇꯧꯋꯦ ꯑꯗꯨ ꯀꯦꯃꯣ ꯀꯥꯞꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯀꯥꯟꯗ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯗꯤꯞꯁꯤꯀꯥꯗ ꯍꯥꯏꯕꯗꯁꯨ ꯗꯤꯞꯁꯤꯀꯥꯗ ꯍꯧꯖꯤꯛ ꯁꯤꯠ ꯑꯍꯥꯡꯕ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯕꯔꯥꯗ ꯅꯣꯡꯃ ꯂꯩꯌꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯀꯥꯏꯗ ꯂꯩꯐꯝ ꯂꯩꯒꯦꯅ ꯀꯣꯏꯊꯤ ꯊꯤꯌꯦ ꯑꯗꯨ ꯊꯤꯕꯗꯒꯤ ꯑꯃꯨꯛ ꯑꯄꯅꯥꯒꯔ ꯑꯅ ꯍꯦꯡꯒ꯭ꯔꯥꯕꯔꯤꯗ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯗꯨ ꯊꯦꯡꯅꯕꯗꯩ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯨꯔꯦ ꯑꯗꯨꯗꯗꯤ ꯂꯩꯐꯝꯗꯣ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤ ꯃꯈꯣꯡꯗ ꯈꯔ ꯃꯈꯣꯡꯁꯤ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯊꯥꯡꯉꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯒꯥꯔꯤꯗꯤ ꯂꯩꯌꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯈꯔ ꯉꯟꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯄꯒꯨꯝꯕ ꯌꯥꯎꯕꯗꯨꯗꯗꯤ ꯂꯝꯕꯤꯗꯣ ꯒꯥꯔꯤ ꯃꯊꯥꯡ 3ꯃꯛ ꯇꯣꯡꯅꯕꯅꯤꯅ ꯐꯔꯛ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯑꯌꯨꯛꯀꯤꯁꯨ ꯆꯥꯅꯕ ꯄꯤꯗꯦꯕ ꯀꯩꯅꯣꯗꯗꯤ ꯑꯄꯅꯥꯒꯔꯗꯗꯤ ꯁꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯁꯤꯗ ꯑꯉꯥꯡꯒꯤ ꯐ꯭ꯔꯤꯗ ꯀꯥꯔꯗ ꯑꯃ ꯁꯥꯕꯤꯌꯦ ꯑꯗꯨꯒꯤ ꯐ꯭ꯔꯤ ꯃꯣꯏꯅ ꯄꯩꯁా ꯑꯗꯨꯝ ꯍꯥꯞꯄꯒ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯂꯧꯕ ꯐꯪꯉꯦ ꯑꯗꯨꯒꯤꯗꯤ ꯈꯔ ꯀꯣꯝꯃꯦ ꯑꯗꯨꯒ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯃꯅꯨꯡꯗ ꯐꯪꯉꯛꯇꯕ ꯃꯄꯥꯟꯗꯩ ꯂꯩꯌꯣ ꯍꯥꯏꯔꯛꯄ ꯍꯤꯗꯥꯛ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯃꯜꯁꯨ ꯑꯗꯨꯝ ꯑꯇꯥꯡ ꯃꯌꯥꯝ ꯌꯥꯎꯋꯦ 3,000 ꯇꯥꯕ ꯌꯥꯎꯋꯦ 1 ꯆꯥꯇ꯭ꯔꯨꯛ ꯆꯥꯇ꯭ꯔꯦꯠ ꯇꯥꯕ ꯌꯥꯎꯋꯦ ꯑꯗꯨꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯤꯁꯨ ꯐ꯭ꯔꯤꯗ ꯂꯩꯕ ꯁꯦꯟꯖꯨꯠꯇ ꯍꯧꯖꯤꯛ ꯁꯦꯟꯖꯨꯠꯇ ꯂꯩꯕ ꯐꯪꯉꯦ ꯁꯦꯟꯖꯨꯠꯇ ꯂꯩꯕꯗ ꯃꯣꯏ ꯔꯦꯁꯟ ꯄꯤꯕꯅꯤꯅ ꯑꯗꯨꯝ
ꯆꯥꯛ ꯀꯩꯀꯩꯁꯨ ꯏꯁꯥꯅ ꯊꯣꯡꯖꯩ ꯃꯣꯏꯅ ꯂꯣꯏ ꯄꯤꯔꯕꯅꯤꯅ ꯒ꯭ꯌꯥꯁ ꯅꯨꯡ ꯂꯣꯏ ꯐ꯭ꯔꯤꯗꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯚꯤꯖꯤꯇꯦꯕꯜ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯂꯩꯔꯒ ꯂꯩꯕꯗꯨꯗꯤ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔ ꯂꯩ ꯑꯗꯒꯤ ꯑꯗꯨꯝ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯏꯁꯥ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯂꯨꯄꯥ 50 ꯆꯥꯝꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯚꯦꯂꯨꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯁꯤꯗꯗꯤ ꯑꯗꯣ ꯏꯃꯥꯟꯅꯕꯗꯩ ꯑꯗꯨꯝ ꯄꯩꯁꯥ ꯑꯩ ꯃꯃꯥꯡꯗ ꯐꯦꯁꯕꯨꯛꯇꯁꯨ ꯃꯤꯅꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤꯁꯨ ꯄꯩꯁꯥ ꯈꯔ ꯑꯗꯨꯝ ꯂꯨꯄꯥ 3,000ꯒ ꯈꯔ ꯑꯗꯨꯝ ꯃꯤꯁꯤꯡꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯆꯠꯐꯝꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯤ ꯃꯅꯨꯡꯗ ꯇꯦꯁ ꯇꯧꯐꯝ ꯂꯩꯇꯕ ꯈꯔ ꯑꯗꯨꯝ ꯂꯩꯌꯦ ꯏꯀꯣ ꯇꯦꯁ ꯇꯧꯕ ꯑꯗꯒꯤ ꯆꯥꯎꯔꯤꯁꯦ ꯄꯦꯠ ꯁ꯭ꯀꯦꯜ ꯌꯥꯝ ꯆꯥꯎꯋꯦ ꯄꯩꯁꯥ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯗ꯭ꯔꯤ ꯇꯧꯅꯕ ꯃꯃꯥꯡꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯧꯗ꯭ꯔꯗꯤ ꯐꯅꯤꯗꯥꯅ ꯑꯩꯅꯁꯨ ꯈꯟꯕ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯑꯗꯨ ꯃꯃꯥꯡꯗ ꯍꯤꯗꯥꯛꯁꯦ ꯀꯥꯞꯇꯕꯐꯥꯎ ꯌꯥꯎꯈ꯭ꯔꯦꯕ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯃꯄꯥꯟꯗꯒꯤ ꯂꯧꯕꯅ ꯍꯥꯏꯕ ꯍꯤꯗꯥꯛꯅꯦ ꯐꯪꯗꯕꯗꯒꯤ ꯀꯥꯞꯇꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯂꯧꯗꯕ ꯌꯥꯗꯕ ꯇꯦꯁ ꯇꯧꯗꯕ ꯌꯥꯗꯕ ꯈꯔ ꯑꯗꯨꯝ ꯃꯄꯥꯟꯗ ꯊꯥꯕ ꯌꯥꯎꯋꯦ ꯑꯗꯨ ꯊꯥꯕꯁꯤꯡꯗꯨꯒꯤꯗꯤ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯆꯪꯉꯤ ꯁꯤꯗ ꯍꯧꯖꯤꯛ ꯁꯦꯟꯖꯨꯠꯁꯦ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯁꯨꯡꯂꯩ ꯂꯩꯔꯛꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯁꯣꯔꯣꯛ ꯃꯌꯥꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯥꯔꯛꯄꯗꯒꯤ ꯁꯦꯟꯖꯨꯠ ꯊꯦꯡꯅꯈꯤꯕꯅꯦꯕ ꯄꯩꯁꯥ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯣꯏꯗ ꯑꯗꯨم ꯁꯤ ꯇꯧꯔꯣ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯄꯩꯁా ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯕ ꯆꯨꯝꯅ ꯂꯥꯛꯑꯒ ꯀꯥꯏꯗ ꯂꯩꯗꯧꯅꯣ ꯈꯣꯠꯇꯧꯅꯣ ꯈꯪꯗꯕ ꯃꯤꯁꯤꯡꯗꯣ ꯐꯅ ꯑꯗꯨꯝ ꯃꯤ 10-20ꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯂꯩꯐꯝꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯕꯔꯥꯗ ꯅꯣꯡꯃ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯂꯩꯐꯝ ꯐ꯭ꯔꯤꯗ ꯂꯩꯕꯅꯦ ꯑꯗꯨꯁꯤꯡꯗꯨꯗ ꯂꯩꯌꯣ ꯀꯣꯟꯅ ꯄꯩꯁꯥ ꯆꯪꯉꯛꯀꯅꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯑꯗꯨꯝ ꯋꯥꯡꯉꯛꯀꯅꯤ ꯇꯞ ꯇꯞꯅ ꯋꯥꯡꯉꯛꯀꯅꯤ ꯂꯩꯐꯝꯗꯣ ꯍꯥꯟꯅ ꯐꯪꯅꯕ ꯍꯣꯠꯅꯧ ꯐꯣꯝꯁꯤ ꯀꯩꯅꯣ ꯇꯧꯁꯜꯂꯒ ꯐꯤꯜ ꯑꯞ ꯇꯧꯔꯒ ꯊꯝꯖꯜꯂꯣ ꯍꯌꯦꯡ ꯀꯣꯟꯅ ꯃꯣꯏ ꯀꯥ ꯍꯥꯡꯉꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯍꯥꯏ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕꯗꯨꯗꯒꯤ ꯍꯣꯏ ꯃꯣꯏꯗꯁꯨ ꯃꯇꯦꯡ ꯐꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯅꯪ ꯊꯦꯡꯅꯕꯁꯦ ꯄꯩꯁꯥ ꯆꯪꯕ ꯈꯣꯠꯄ ꯈꯔ ꯍꯟꯊꯩ ꯈꯣꯠꯂꯦ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯦ ꯀꯦꯃꯣ ꯃꯣꯏ ꯁꯔꯀꯜ 1-2 ꯐꯥꯎ ꯀꯥꯞꯈ꯭ꯔꯦ ꯀꯦꯃꯣ ꯑꯅꯤꯔꯛ ꯑꯃ ꯋꯥꯠꯂꯤ ꯑꯅꯤꯔꯛꯇꯨ ꯀꯥꯞꯄꯒ ꯑꯉꯥꯡꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯀꯦꯃꯣ 3ꯔꯛ ꯑꯃ ꯀꯥꯞꯀꯅꯤ ꯍꯥꯏ ꯆꯥꯎꯔꯥꯛꯅ ꯊꯥ 9 ꯑꯃꯨꯛꯀ ꯂꯩꯒꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯣ ꯊꯥ 9 ꯂꯩꯈꯤꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯆꯪꯗꯣꯏꯅꯦ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯂꯩ ꯍꯥꯏꯖꯔꯁꯨ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯆꯪꯐꯝ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯑꯗꯩ ꯑꯁꯣꯝꯗ ꯔꯥꯁꯟ ꯄꯤꯔꯤꯁꯨ ꯀꯣꯟꯅꯗꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯊꯥꯎ ꯊꯨꯝ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯀꯣꯟꯅꯗꯦꯕ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯂꯩ ꯊꯥ 9 ꯑꯃ ꯂꯩꯊꯈꯤꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥ ꯑꯗꯨꯝ ꯄꯥꯈꯠꯄꯗꯤ ꯑꯗꯨم ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯄꯩꯁా ꯂꯩꯇꯕꯅꯤ나 ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦ ꯌꯨꯝꯗ ꯆꯠꯄ ꯍꯥꯏꯔ ꯆꯠꯅꯕ ꯕꯔꯥꯁꯨ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯃꯈꯥ ꯑꯃ ꯂꯩ ꯂꯥꯡꯂꯦꯟꯒꯤ ꯃꯈꯥ ꯑꯃ ꯂꯩ ꯂꯟꯗꯩꯃ ꯆꯍꯤ 3 ꯁꯨꯗꯣꯔꯦ ꯑꯗꯨꯗꯨꯃ ꯏꯟꯗꯣꯝꯆꯥꯗ ꯁꯤꯟꯅꯔꯝꯃꯦ ꯏꯟꯗꯣꯝꯆꯥꯅ ꯌꯦꯡꯁꯜꯂ ꯂꯩꯔꯤ ꯑꯗꯨꯃ ꯍꯧꯖꯤꯛ ꯊꯥ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯆꯥꯎꯔꯥꯛꯅ ꯊꯥ 4ꯃꯨꯛ ꯁꯨꯖꯜꯂꯛꯑꯕꯅꯦ ꯑꯗꯨ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯀꯩꯗ ꯎꯅꯕꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯎꯅꯤꯡꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯄꯣꯛꯑꯦ ꯑꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯤꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯑꯣꯏ ꯑꯗꯣ ꯑꯉꯥꯡꯁꯤꯁꯨ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯀꯟꯅ ꯃꯁꯥꯁꯤ ꯁꯣꯛꯆꯟꯕ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯃꯥꯁꯨ ꯀꯟꯅꯤꯡꯕꯅꯤꯅ ꯑꯩꯁꯨ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯨ ꯍꯥꯡꯉꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯗꯁꯨ ꯂꯨꯄꯥ 10-11ꯃꯨꯛꯀꯤ ꯃꯌꯥ ꯑꯣꯏꯈꯤ FBꯗꯁꯨ ꯁꯨꯃꯥꯏꯅ ꯑꯦꯀꯥꯎꯟ ꯑꯩ ꯑꯦꯀꯥꯎꯟꯗ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯊꯥꯒꯠꯂꯒ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒ ꯂꯨꯄꯥ 3,000ꯃꯨꯛ ꯑꯃ ꯑꯗꯨꯗ ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 14,000-15,000ꯃꯨꯛꯇꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯖꯕ ꯋꯥꯅꯤ 14,000 ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯤ ꯁꯤꯗꯗꯤ ꯑꯗꯨꯝ ꯂꯣꯏꯈꯤꯕꯅ ꯍꯥꯜꯂꯦ ꯈꯪꯍꯧꯗꯦ ꯑꯩꯒꯤꯗꯤ ꯄꯩꯁా ꯀꯩꯀꯩꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯉꯥꯡꯒꯤꯗꯤ ꯀꯟꯅꯤꯡꯕꯅꯤꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯤꯕꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯃꯥꯟꯆꯥꯡ ꯀꯥꯏꯕꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯃꯥꯟꯆꯥꯡꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯎꯄꯨ ꯑꯃꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯃꯒ ꯑꯗꯨ ꯈꯛꯇꯪ ꯉꯥꯏꯔꯕꯅꯦ ꯑꯗꯨꯗꯨꯁꯨ ꯍꯧꯖꯤꯛ ꯌꯣꯟꯅꯕ ꯀꯟꯅ ꯇꯧꯔꯤ ꯂꯧꯒꯦ ꯍꯥꯏꯕ ꯃꯤ ꯂꯩꯔꯗꯤ ꯑꯗꯨꯝ ꯂꯧꯈ꯭ꯔꯅꯤ ꯑꯗꯨ ꯂꯧꯕꯒꯤ ꯄꯩꯁꯥꯗꯨꯅ ꯃꯥꯒꯤ ꯑꯃꯨꯛ ꯇꯨꯡꯒꯤ ꯁꯤꯖꯤꯟꯅꯕꯩ ꯑꯃꯨꯛ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯁꯤꯗ ꯂꯩꯗꯣꯏꯁꯤꯗꯤ ꯊꯥ 9-10ꯗꯤ ꯂꯩꯒꯅꯤ ꯆꯥꯎꯔꯥꯛꯅ ꯑꯗꯨ ꯂꯩꯕꯗꯨꯗ ꯄꯩꯁꯥꯗꯤ ꯆꯪꯐꯝꯗꯤ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯑꯗꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯍꯣꯠꯅꯈꯤꯅꯤ MLAꯗꯁꯨ ꯃꯇꯦꯡ ꯅꯤꯖꯔꯨꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯔꯦꯁꯄꯣꯟꯁ ꯐꯪꯗ꯭ꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯤꯁꯤꯡꯁꯨ ꯑꯩꯅ ꯑꯉꯝꯕ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯩ ꯃꯇꯦꯡ ꯄꯩꯁꯥꯒꯤ ꯅꯠꯇꯕ ꯁꯨꯝ ꯃꯣꯏꯅ ꯏꯁꯝ ꯁꯝꯅ ꯏꯒꯤ ꯕ꯭ꯂꯗ ꯂꯧꯐꯝ ꯈꯪꯗꯕ ꯑꯗꯩ ꯂꯥꯛꯑꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯩ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯪꯗꯕ ꯃꯤ ꯂꯣꯟ ꯐꯥꯎꯅꯗꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯃꯣꯏꯒꯤ ꯃꯇꯦꯡꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯨꯁꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯃꯆꯥ ꯐꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕ ꯀꯤꯁꯟꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯄꯨꯟꯁꯤ ꯀꯟꯃꯤꯟꯅꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯋꯥꯕ ꯃꯤꯑꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯇꯧꯕꯤꯃꯜ ꯍꯦꯟꯅ ꯋꯥꯡꯕ ꯑꯃꯨꯛ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯙꯔꯃꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅꯤ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄ ꯀꯤꯁꯟꯅꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯈꯛ ꯅꯠꯇꯅ ꯒꯧꯍꯥꯇꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯈꯟꯅꯅ ꯂꯦꯝꯅ ꯂꯩꯐꯝ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯅꯕ ꯐ꯭ꯔꯤꯗ ꯐꯪꯍꯜꯂꯤꯕ ꯍꯣꯝ 3ꯒꯤ ꯃꯇꯥꯡꯗꯁꯨ ꯀꯤꯁꯟꯅ ꯉꯝꯖꯕ ꯃꯇꯦꯡ ꯂꯦꯞꯇꯅ ꯄꯥꯡꯍꯧꯔꯤ
कैंसर लाइंग लापसिंगीदमकसु हॉस्पिटल असगी कार्ड पाइननब लंबीगिसु मतेंग लेप्तना पांगली इचा लांगलेनगीदमक आरके प्रोडक्शनसु अंगम मतेंग खरदी तौजख्रे मतेंग पांगमिनिंगबसिंगीदमक किसनगी जीपे नंबर स्क्रीन द पिजरी अरोइबो ओइना नुंगसिरिबा इचा लांगलेनगी पुनसिगीदमक मियामदगी मतेंगसु निजरी ngasigidamakta di matang asida tension jari pumnamakpu khurum jari